Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi muglobirasi struggle taramapan suba aroiba saru ringing loya hello mini tamo kai lere hingsida khumpham khangde minaraba adubu khumdayada pakhumdi pirei kaisum tawdi ngasai achatak singduda kari asoiba pamdaba yauge minaraba somda humang kanglibani tawfam khangmalaktaba aduda loyada call tawraga wari saraga khara fagadra khana tawzarakpani masa adu ithak thakana pakhum pirei ha kem pamdaba krisi yaudi loi pame pamdaba yaudi haibaduda loyasu icham chamna hairei fare fare tamus tamage hakchang se amna wari nangsu wahan ganuko potharo hoi phone adu thamnakre adubu minarabagi mihugi khongjeldi nena tadri somdasu nupa aduna thoibi tamna thangaduna thillage haina chensilakpani lemba amadi thoibi di maning loina onthokpana nupa adu uramde tanja adudadi makoi ani ngangkhatnaribani thoibina khupakna tharubagi lemba masu leimaide lukthaduna leiba tanjani simna tanja aduda thoibigi nangan aduda tapnapsinduna chapleptuna leikhi thoibi khangauda mahaki masa adura thenglakpa aduda kanano khanna lembagi mit ani duda munna yenglai lembana mamai hangatna yenglakpada nupa adu chengadabagi tawrai lemba nupa adu khangfa fai aduga masing khangda fuzili thoibi uyungumadumak lepli magi tungda leplakliba miyoi adu leimai aduda putrup launa haithakibagi makol aduda thoibi mamit adu chechet usili maning onthokduna khajik phawbu yengba ngamda lepliba khongpham adudagi machi lengda mamit ani adu imu ngangna leptuna dumak leiri mikup aduda Madam boyna chensinduna thoibigi masa adu tapaiduna nomi boy Rihan Rex Barun amadi Riki thoibibu koi koishinduna lepli makhoi ga loinarapa police sing aduna phatraba nupa sing adu phuduna punaba honari lemba mabusu police amana handcuff laknaba changsilakpada chinglena sir madi thoibigi marupni makhoi ani loinakibani nakandagi hairakpa khonjel aduda DSP adu lembada yenglai DSP aduna lembabu thadoklamduna chatnaba sem sarami boy madamgi sir ekhoiga hanminarage faradi asibasidi pukrage wahai asida thoibi masa adu khangsing singlai leimai de sor tangkai fuina honduna tariba singi hakchang adu urubada thoibi simgi manakta ngekpham thai sim mitpango mitna ani adu pirangtana pumchot choli simgi lekthari bakok adu thoibigi tampak thakte hipali sim mitpango ai imphal yore thoibi simgi mamaida paiduna nomli mitpango sim nangona natro aina ai lobala o haikibado kaigino nangna ai yaudana natopta halage thoraliba thoibi karam ko sim nang sumaina tawba yaroye ai bumi ku pasida thadoklamba nang yaroye sim hogalo sim nang tadabro aina kaurisi tadabro na lemba chinglen gi lengjumda kanna paisinduna mitlu ani gi pirang adu taraktanaba kanna honajai sim mamit adu thoibida nuksina muktang yengzaramduna taibangpa gi awa nungai mukkup aduda thadokhi chinglen simgi thawai yaudraba hakchang aduda khuru leitaduna simgi makhutna madu paisinduna pena kapcharai nang boingonda gawada chitse hairam daine thoibigi dama yamna wasaki badaine nang ngasi kay yengonda thoibi lobu chatkane hairam dabano nahanta natro engonda call torambadubo gawada chatsi thoibigi nakta koirusi tattana hairam natro nang bohan bu jeki pamikup aduda ai thamoida phauki be hulase nangna khangbidana tumina chatkibasi kaigino sim thoibi la thoibi laklaga nangi pangthokadaba thabak yamna lei hairam badaine nupa oizarabasu chinglen makhol thokna kaple
Thoibisu mangai boygi makut chingduna Boy, Simsi hospital da puna bato. Simsi hospital da puo. Masi ay order ni. Simsi hospital da puo. boysu kanaroi khangbana makoi maselon sinaduna tumina lainei Thoibi leimaida makut ani adu khubak ani aduna giri giri taktuna Sim, hogalo. Nanga tumain tong do. Si, hogalo. Ay nangon da waraw balay tiye. Nangon da waraw tiye. Hogalo Sim. Thoibi ko ramo. Thoibi ko ramo hay bidi Sim. flashback Thoibi shopping chasilao hayeng se kai numino de chatoi kai se toiba icham chama mekta adu yaba nate ko ngaurakanu kharasu girly oi bam tawgadaba lao ana hoida hongras lao Thoibi simma khoi ani sana kiba tawkiba sing adu amamam taning singlai Thoibi thawai chakpagi pankhai leiraktre Sim, nang chakino. Nangon da tamgadaba. Wari yamna layriye. Sim, ay wari tao ko. lemba ngasaidagi Thoibi bu pe na kapcherasanu matagum thadokpani adubu Thoibi gi mataw adu yengba ngamlaktre lemba Thoibi gi nakta changsinduna Thoibi mu mathada chetna konsili se kapkanu nangna kapaga ai gi thamoise yamna sonthai pangal thongna pumbasu nangi mitlu pirang asina thoinamak manghalli nang ai gi mangda nangi pisi ohanganu nangi awaba pumba ai gi saruk oigi nangi nungaitaba pumbasu ai khaktagi ohanbiu nang ai gi mangda asumta tawganu ai yengba ngamdi se kapkanu nangna kapaga ai gi thamoise yamna sonthai pangal thongna pumbasu nangi mitlu pirang asina manghalli nang ai gi mangda nangi mitlu pirang ase uhanganu nangi awaba pumba ai gi saruk oigi nangi nungaitaba pumbasu ai khaktagi ohanbiu nang ai gi imangdadi asumna tawganu ai yengba ngamdi kappato taibangi sintha loiduna maram lenda hankribi mahaki damak isorda thongnishi maduna mahaki thawaina penjagani lembagi aroiba wahi aduda Thoibi padrak taramba mukhat adu lembagi nangangi furit aduda chetna paisinduna hikik launa makhol thokta kaplai ahing tanglaw aduda liri malangbasu haina humna sitli Thaza mahakna simgi thawaibu tekta kaida lairamlenda pukibaga manaba haibaduni kaujing harogi khonjal singna simgi thawaibu phattaba thawai singna changsinba ngamdanaba ngak senbagi matawgumna khongli karomdagino nungsiraba kokilna pancham surda khongba makholadusu lepa leita khongli makoi pumnamak simgi yumda lai ahing tanglaw aduda mapa oiriba adu macha halaktabana mangolda famdun lairami Gate aduda gari khamkibagi maingana madi makhol aduda sumang adudagi prap tholaktuna gate adu hangi lemba Thoibi gi lengjumda chetna paisinduna koli Thoibi gi sakfam adu ubada simgi mapa adu Thoibi da haima cha Thoibi kai lore nangde simna nangna sangamde haina baba da tamlambani ne nangbu kari numita tholake nasadu ison sona ui kai doragi chabo Simgi mapa adu lakminari bagari sing adu da mukengi Simsu halaktrine quarter da lege hairabasu ipa da hairamba yai phone chu jate ne mado athengba sida ichabu kada gadai chalubanu Simgi mapa gi wahi adu da Thoibi mamit ani du shinduna thingluraba pirang adu maning tamna sintahali Rihan Barun Rex Ricky makoi marina angoba phina kupliba simgi thawai yaudaba hakchang adubu simgi sumang maktada thami tawriba mataw adu simgi mapadi masa adu thak nikri angakpasu fawdaba nate jinglen gari dagi kumtharaktuna simgi mapabu konsinduna simna leiriba domda pushilai jingnana hangba wahangni kanano Thoibi wahang aduda mamai adu lembadon sinduna higi klauna kablai simgi mapai bungo machagi hakchangda kupliba angoba fi adu pathe khaidokpa sungamjadi adubu khangningbana makhut khucha ani du tingthokduna kupliba fi adu mamai wai machet khara khaidui tarubi chamna kezabi safam aduda amamba hingi machugum onkraba simgi maithong adu obada mapa adu maning khangan hali
Ipagi bima, ipadi mangjaridana, ipagi sanathoi, ipa mange, ipagi sim, karino, ichana ipagi mitbangsida utnibasibo, ichagi saktamasibo karino. Machagi thawai yaudaba hakchangubada karamba mama mapagi thamoina puba ngamgani. Mama yaudana nakolakpa machani Ningthouja ramloi. Manegi yaka induna lakchabini awa anathida. Kathokpatana masaru oijarakpini. Kanagi mafamdasu lanjadribi tattana hairami. Chigi luhongba kahengumse. Masimakna mapa ibungwanasu kanna honakibani. Pagishim, ipa kanaga leho haibano. Nanegi yumda leiba phawbada ipana nangbu nungtigi lau haiduna kaukiba natro. Ipabu nang yaudana nongma phana leiba ngamkibro. Ichana ipabu thadoklamlibase naneda ngangdi chaida haiduna warauduna chatlabro. Ipana ichagi michangda lepkide haiduna ipabu aduk waraubro sim. Ipagi sim, ipa ware, ipa khangba ware. Ahaloira mana paibusu lauru lao. Hello? Evidence mumbalari. Haying office taling biro. Yes, sir. Somda anasu pau piduna ahinga duda laktuna simgi aroiba thauramadu mahaksu yaurami. Mangumbani mataro yahumadudagi ama chatkibada pungang hangli ana amadi thoibi konsinaduna pena kapchai. Simgi mathau mangamsu thenglabasu thengna adumak pangthokre. Mi pumna makhanakre anasu simgi mapabu senabo oina lakminariba mapaga loinana laklami. Mi pumna makchatnakre adubu mungfam aduda thoibidi adu makfamduna lairi. Maningda boyhoisu lepli. Lembasu laptak thoibigi matau adu yengli. Thoibi aroiba oina simgi mungfamda maira ama chukhatuna piranga loinana katli. Wayam nangangan minangna karigi ngasidi wa machit ama phawba aigi famda hairamdana chatpano. Sim, ai leiriye dangi nakta, ai leiriye. Nangna hainingba pumba chinpal yongamda phumkiba nangi sakfamato. Ai khangtaba natiye. Sim, nang halakho, nang amuktang halakho. Ai yam pendiye nangna sumaina chatkibase. Aroibo ina pukmen pauminabagi tanja matang piramdre kahino sim. Thoibi makhola du sire leimaida mamaya du upsinduna pena kapli. Lemba karomdagino Thoibi bu tapna hogatpi. Se, chatse, masu pothazarasanu. Lemba Thoibi bu themna balaknari. Thoibi lembana konduna purai. Adubu maning handuna simgi mongfam aduda yengna chatningda satli. Sim, nangki ai lei haibase ai soidana ulake ko. Thoibina simgi yum yobada mapa ibungasu leirami. Wari watai sanabagi tanjadi chadri adubu simgi mapagi awabadadi saruk yari. Rek samadi barundi simgi yumda lehauri simgi mapaga leiminanaba haiduna. Lembasu jinglenga chatnanaba thaurai. Thoibigi kangu yadraba pirangtana chotlaba mitlu ani duda munna yengduna. Ngasidi ai chatlugige hayeng mulake ai. Jinglensu lembagi wahaidumak hairamduna makhoi ani su chatkre. Thoibisu boy riki amadi Rihana Sarachandraga loinana yumtamna halai. Anasu mapaga loinana yumda hankre. Simlai tabagi pau mapa matomta oibana Minaraba hoigi imungda takludre. Mapasu macha leitabana achikpa hingadu tumthaba yadabana machabu kauduna tengthari. Thoibi hoisu yum yorakle. Thoibi magi kada ningba kaiba sakfam aduga loinana kakhatkre. Boy parina hairakiba wa adu Thoibi mangonda tamkidre karamna sutamluni magi medamgi fibam aduda. Mayam adu suwana rubaga magi kada pothana bachangnakre. Thoibi ka aduda tumina changlaktuna school gi group photo adu paikhatuna mapi adu tup taduna yengi. Sim, Nakanda loyagi photo leiramba adu bada Thoibi mamit jejet usinduna photo adu laktana langi. Pumnama nangna minamana oirakpa thawdok ngaktani. Nongali adubu Thoibi hogalaktre. Jinglensu hapta ama suti lauthoi. Chaurel hoida simgi asti sanjay amadi Stradagi damak yumbu saduna
mi leitabana mahakna koichen cheli lembasu chinglengi mateng pangli boy Thoibi kadagi thoraktaba aduda parina hairakpa paw adudi tamningbana Thoibi gi thongjinda leplare madam Thoibi su khumlai kai lere boy madam thong amta hangbiu Thoibi su thong adu hanglai madam heng orabasu hangchit orabasu madam na hakjang kitang kangkalakpa kanda chatki su chatpiu ngarang sarbari na call torami kai matangino madam file se sarbari laktuna thilambani madam da sinabiyo harami Thoibi boydagi file adu lawi aduga hangdoktuna yengi memory card ani ama envelope ta piktakna haplami upshinna hapai photo adu laktoktuna mamai onthoi Thoibi loyagi photo adu ubada ngakpana kham thengkre envelope tongan ba mayawriba adu amuk prap thuna hangdoktuna yengi Minarabagi photo amadi ngarangi nupasingdugi photo ni yawriba adu Thoibi photo adu ubadagi makhut adu khutum chetna tasili source fuina holoi kari aigi simbu nangmakna memory card adu haptuna laptop ta yengna balaknari card adu da yawriba adu atai nati loyagi school da chathariba aronba meeting center leiba masung school ani ahunga manaraga tawbalila sing aduni IPC section 417 gi matung ina loyabu fanaba DSP amadi SI parida khudak aduda call tawduna khanganki amadi Minarababuna IPC section 302 gi matung ina mabusu arrest tawnaba masa yawna chatnaba sem sarami boy madam hakchangdi yani nupi police kar pau piko ai sa yawna chatkani somna Minarabasu ongunpot singa du thinnaba haiduna laikai naha singna tawriba adu thongnaw adu leptuna yengli Minaraba hoigi thongal aduda police kari mari khamki ngakchane simgi mapa amadi mama ibi mamemton mangak thangatuna thongal lomda yengi yumadu police singduna koshili police ki uniform gi ikai khumnaba oina Thoibi changlaktuna memtonda Minaraba kok thokpiro kai leri bema kai dona ba yawge ibi mu hoina lakpibagi maram sibu mi hat pidu putoro Thoibi amuktang kana laurami police nupi khara imungda changduna handcuff tawduna Minarababu puthorai Minarabasu kapna thorai memdonsu makhut ani dulona duna Thoibi da kana halam lage namabusu amukta di bab tahanbiu madam ibema amukta haibiu horen office da lakpiro aduda wari sarsi nate icha du thabiramo hayengse icha gi luhongba numini icha gi luhongba sidadi kahen biganu luhongba si loiraga ekhoi suidana lakchage Minarabasu kaptuna ima Thoibi thoklage khanna thangdorakpa khongthang adu khanglep lepi aduga khoina tawjaribase atatai nati aina mabu fariba police amagi sinfam asigi matau pangthokpane aidi apokpa mamagi he pokminaba mamagi macha Manau nupi buhat pangamliba mongonda minungsi thaujal ulibagi athra leiti mahakti capital punishment phambang thokpani YSC memton amadi mapuroiba ngakpana khamthengkre masa adu lepangam laktre Minarabasu police nupi singaduna gari da hapkatkre loyasu maralgi matik chaba kaisum sangda mapunsi chupa laikre amadi mahak school gi license adu sukakre hayeng asini haiba numituni Thoibi simgi mokfa maduda simgi baton thabalak lami khuru leitaduna sim hayengse nangi astini aina kawbasi tarabadi taibang sintha pangliba ekhoina nangi dama ngamjaba khara tawgadawribase dang harau da yawbala ko dang bo haliba misaksu aina kaisum sangda thamkhre sim nang leitabase ai yamna waye tingthari thamoi chakna lembana mu Thoibi nang aigi thamoigi chaina sidi khangbira roidra aisu nangi marupta haisege sim nangi marup Thoibi na nangi nafamda thamliba nuksibase aigi famdasu machet khara toirabasu khayanbiu ai mabu nuksiye Thoibi lembagi wahai aduda pirangna chotlaba mitsna ani du pangba ngamboi ngamdaboi lembada yenglai boy Thoibi amadi lembagi wari du taduna tuminna machi amada mamaya du laithokduna kapli